पाउसेदी युम्पम ओइबा मरोइबा पाउ खराब दे तौजरे कोविड केस इंडिया दा लाख 35 यौगदौरे मणिपुर दा पॉजिटिव ओइबा सीबा मसिंग हेंगले लाइबाकी ओइना पुन्ना येंगबदा हौखिबा पुंग 12 दा कोविड 19 गा मरी लाइनबा पॉजिटिव केस अदुगा लाइचत असिना नाबदगी मी सीबा अनिमक्ता खाजिक्तंग फगलकपा ओइ लाइचत असिना मी मसिंग याबना नाबदा मालेमगे अनिसुबा मफम कल्लिबसिदा पॉजिटिव केस लाख 3 का लिसिंग हुमथा ओइबदा यूएस की लाख 9 का लिसिंग निफु ओइरे केरला दा सही असिगी जनवरी दा लेबाक असिना अहानबा केस थेंगनखिबा अदुदगी हौजिक फावबदा मियोइ लाख अमा हेना सिख्रे लाइंगाक नदिंगारांग वैक्सीन असि हेक फंगबगा मिपुं खुदिमा कोनसिनबा हाइबदि फंगनबा ngamnaba crore लिसिंग यांkai यारमाक तौरे आइरे कोविड 19 नौना पॉजिटिव ओइबा लिसिंग यांkai मरी चौमुफुगा तरुक थेंगनरे अदुगा हौकिबा पुंग 12 असिदा लाइचत असिना नाबा मियोइ सत्रुक मरफुदरा सिख्रे हाइरिबा मतमसिगी मनुंगदा अनाबा लिसिंग हमराउम दे चापन तरागा मापन रिकवर तौखरे ngarang di positive case lising yakai manga sanipan kuntraga mapan thengnabada mioi chatre supna ani sigi aduga mioi lising humpoga mathoi chatre umthra manga na naba phakibane housing india da covid 19 positive case oiba masing lakh humthra ga tare lising humpoga mathoi johum taraga ni thoi sure housing active case ki apun masing lakh taruk lising marfudra manga sangwa supna mapan leire punna phakiba anaba masingna lakh humpuga mapan ising nifuga nipan chabri marfudara taret ne aduga sikhiba apun masingna lakh amaga ising taraga taret johum supna taruk ne amaromda housing loan gi paisa pithoktrabadi khongjang changsilakani beneficiary sing kokta municipal council gi manung da leiriba housing loan gi beneficiary sing gi awat percent pham october gi tang 13 phawga gi manung da pithokpi natrabadi housing loan beneficiary committee na kokta da leiriba CSO singapore laga kokta municipal council boycott tawbag loina khongjang changsilagani aina municipal council asigi ward number 8 tagi beneficiary committee gi member aribam niamat tulana ngasi pawmi singa unabada phongdokre magna makhatana aikibada kokta gi CSO singna Chtthakhre gi mamangdasu housing loan gi award percent phamcheng pithokpinaba mari leinaba miyoi singda hanasu khangan khabane ngasi pawba pithokpidana leire sahi anirom suraba pawba yum saba loisinba ngamdana leire nongju tha anirak lankhre paisa pithokpidabana yum saba loisinriba yumsing nongkhang chaiduna leire housing ningtham tha matam laklabane aikhoi pa ningtham matam asidadi aikhoina sareba yumda leiba phangan biyo migi yumda saidangtuna matam kuina leiba beneficiary singchu yauribane maramaduna beneficiary singi awabasi ubiduna october 13 phawbagi manungda wathoriba senpham sing pithokpiyu natrabati lakadurba municipal council gi mikhaldasu saruk yaroi kokta municipal council boycott tawbag loinana kokta gi CSO singa pullaga makhal makha kaya gi khongjang changchal lagani aina makha tana pongdokhe Bharat Biotech Corona Virus Vaccine Covaxin Phase ahum trial toba yare laibak asida sajaba Covaxin Coronavirus Vaccine ahum suba phase gi damakta clinical trial mathang thadagi auraba yai Bharat Biotech na Indian Council of Medical Research ICMR ga khusam naraga sabani Hyderabad based toba vaccine maker asina October anida Drug Controller General of India DCGI da COVID-19 vaccine candidate ama oina masigi phase 3 trial chathanabagi ayaba pinaba hajakibane kadana chinduna moirang da COVID-19 gi awareness pangthokre Coalition Against Drug and Alcohol kadana hojik pandemic oina sandorakliba COVID-19 gi laichat asigi matangda miam wakal tanduna tamthiraba laichat asidagi miam punda thengna minanaba khongthang ama oina chatarakpa awareness program gi saruk ama oina Bishnupur district ki manung chanba moirang Turenbal Laikai Mandap ward number 4 Progressive Youth Club PYC moirang Turenbal Laikai Women Development Association amate kada Bishnupur district committee ga punna khusamnaduna awareness program ama physical distancing ngakna pangthokre thaurom adu chief guest oina saru yakiba narengbam ibomcha councilor president oinam priyodatta guest of honor hizam priyokumar moirangthem mohini konjengbam gautam laisangthem noyol laisangthem manglem saru yaki thaurom adu resource person oina git chandra manghangna haikibada aikhoi khudimakna COVID-19 ki section thorang sing mapungpana laukotaba tarabadi khudong thiba kaya aikhoi thengnagani maramasina WHO na piriba channa kanglol sing mapungpana ngangna satpa haibasi yamna maru oi haujikti covid po thawaidaba channa kanglol ngaktaba mi mayam ama tholakpa asi covid positive oiba masing hengkanhanaba maram amane yumdagi mapan thokpada mask hoidan upkadabane face mask upamatamdasu kanglon chumna upigadabane yumda aikoina sinnanaba sapon makhal ama hekta natragana alcohol gi chang chada 70 dagi tadana yauba hand sanitizer sinabaga loinana khutcha choina amdokpagi ainabi thamse
अमसुंग करीगुंबा तंगाई फदना मियाम तिनबा मफमदा चंगबा ताराबसु मियोई अमगा मीटर अनिदगी तादना अराप थमगदबने हौजिक हौजिकी ओइना कोविड-19 दगी ngakthoknaba chap chaba vaccine puthokpa leidribana airiba channa kanglonsing asi mapung phana ngakna chatpa aibasina laina asidagi ngakthoknaba amata ngairaba pambai amani aike accountant general office da senior accountant Oiba Ibothem gi Yumda CBI na red Chtthakhre wangu sandong hongtagi aujikna sangolban maino lairaktat leiba konjengbam Ibothem gi Yumda ngasi ayu angan bapung mari adwaidagi hauna CBI gi anti corruption bureau na aujik red Chtthakhre Ibothem accountant general office da senior accountant oina thabak tawbane operation asi CBI gi SP NG Khamrang gi miyang makhada Chtthakhibane maram chadaba amadi aina jadaba mongda ahen badlan thum paisin bagi chingnaba leibadagi mahake mayumda ngasi thiba humbagi thabak asi Chtthakhibane thajaba yaba pawgi likhul amagi matung ina operation asida hauji phawra sel sana amadi maru oiba che chang kaya phagat pangamle aire panbajai Ibothem gi imung asi mamang thaktagi aujik pension book Bandan Louba imung ni aire atop baw amadana brown sugar sungpham factory amad Thugaikhre police ki team na Thugaikhre Thugaikhre police ki SP Dr. Ibothem ki lising makhada lilong hauraibi hangam thabi area da akaknaba paw ama phangbadagi mafam aduda thiba humbagi thabak chathabada punna Lupa Crore chamaga humpuga mari rongi oigani aina thajaba brown sugar sing phagat pangamkhre Thaudoga si mafam aduda brown sugar gi factory ama leire haiba akaknaba paw phangbadagi Dr. S Ibothem SB Thugaikhre gi meeting makhada additional SB operation amadi additional SB law and order amadi lilong police ki OC yauna police ki apunba team amana mafam aduda red Chtthabada brown sugar sungbada sinaba potlom kaya ama phagat pangamkhibane phagat laba polam sing asi MD Abdullah sahi kungani pan allies MD Tomba apokpa leikidraba MD Rashid Ahmad lilong hauro hangam thabidat leiba miyoi amagi mayumdagi bag asoba ani transparent oiba bag asoba ani su phagat pangamkhe bag sing aduda brown sugar ni singnaba masing yamlaba polam sing morphinated liquid liter chamaga tara star brand lime bag ama ammonium chloride fi angoba ahum amadi mobile ani su phagat pangamkhe aina jadaba brown sugar factory aduda laikai asimaktadagi MD Saukat Ali sahi kunthraga manga apokpa leikidraba MD Rashid Ahmad amadi Chennai lam haugip allies lalalam allies lamsi sahi kungani pan mapuroiba MD Nawaz Khan laifamna lilong hauro hangam thabi dagine miyoi ani asisu phagat pak ngamkhre loinana miyoi ahum din anthokduna chenkhre hiram asigi matangda lilong police station na case ama register tawduna makhatana thibu humbagi thabak Chtthakhre maragasida mapa hatpanupi macha ama police da surrender tawkhre Madhya Pradesh da sahi tara taruk khaktangai binupi macha amana mahake mapa na toina ju ngaoraga mama bo Fubagidmk Mapa adubo Cheina thomlaga Hatkhre Thawdok asi haukiba October 13 da thokibani adubo nupi macha asina masana police da surrender tawruklaba matungda khanglakibane Pawasi ki matuk ina Thawdok asi imung asigi masanupa ahalge luhongbagi wa khanaringai da thokibane mapa asina mama da khatnaba hawbadagi phathaba ngamdana nupi macha asina mapa gi makokta phi subada sinanaba chai amana kanthakibane nupa asigi makokta I thoklaba phawada nupi macha asina sahi nifu mangarom suraba mapa asibo phuba leptabaga loinana siraba matungda police ta paw piduna mahakpo phabinaba paw pikhibani aire mafam aduda police ta thunglabaga loinana case ama register tawraba matung nupi macha asibo juvenile home da thajinkre Barasia gi sub divisional police officer KK Barma gi matung inna sikhraba mapa asina imung asigi damakta thabak amada sukhidabaga loinana imung asi masanupa ahal asina talaga hingbani aire imung asigi mioi amatana sikhraba mapa asigi maung matau adu janingkhide aina mahakna makhatana phongdokhi amaromda turel punamak ising chawkhalle haukiba numit kharni sida nong leptana chubadagi Manipur gi tampakta selipa turel ayamba khanghaudana ising chawkholakle ngasi numit jungba matung phawada Imphal turen jauna maroiba turel khara khudong thiba thak phawa chele aire phiba masida water resources department na flood fighting gi thabak paikhatpa aure aire aroibada content sing asigi maroiba paw khara asipa paw damjariba Manipur local news YouTube channel amani Facebook page asidagi yengbiriba punamak pothaga chari loinana channel asina tumda kanarabadi subscribe like and share tawba kawi gunu punamak po amuka na thaga chari